इमेज पाउदम येंग्री सिंगु उत्तम कुमार नावरेमना अहानब्रे तराम नोक सेबलोइना ngasiगी मोरबे पाउ पिजरी इंडिया मदि म्यांमार अनि गिंग खै परिंगदा सतोक ससिन तौबा अहोबम फमसिंग हेसिनबगी थबक लेप्तना ngasi चथरी साना थंगनबगी पोलमसिंग लेप्तना यंथोकनरी लोइनना एप्रिल 5 गी नुमिदांगदा कैंडल अमदि थौमै थांदिनबा प्राइम मिनिस्टर नरेंद्र मोदीना मियामदा अपील तौखरे हौजिक मपुंग में पाव लोबीरसी कोरोना वायरस तगी सेक्शन न लेनबगी पांडमदा इंडिया मदि म्यांमार लेबाक अनि गी ngabkhai paringi ahobasing mensinbagi thabak district administration Tengnophol amadi Tengnophol district police anina sataduna lakliba adugi saruk ama oina ngasisu border pillar number 77 mayagi India rom thangba sarukta ahoba mensinbagi thabak horakpada Myanmar police amadi Myanmar army kaya laktuna apan bangahak piramki tungda nakal anida wari ningthina sanarba matungda bab wayarna singba sinaduna ahoba singadu mensinbagi thabak makhata na sathaki ngasi ahoba sing mensinba aduda Tengnophol district police ki SP TH Bikramjit ASP Ops Tengnophol TH Krishna Tombi ASP Ops More M Amit OC Din Kumar Manipur Rifles ki officers sing 3 IRB ki officers sing Assam Rifles samadi BR tape ki miyoi singsu saruk yaki Chief Minister COVID-19 Relief Fund donation leptan taunarakli lanai miyoi amasung organization singna hojik phawda Chief Minister COVID-19 Relief Fund donation tawpa punna lupa lak nifung matoi sing marphuga mapan samag humdra mari sure donation tawki sing adudi Manipur State Cooperative Bank lupa lak manga Manipur Child Rights Commission lupa lak ama Manipur State Women Development Corporation Limited lupa lak ama Hindustani Samaj lupa lak amaga listing ama Devalaya Committee Sujit Kumar Das lupa lak ama CS Devala Devi RK Nanjangi loinabi lupa lak amaga listing yankhai My Imphal Municipal Council lupa lak listing yankhai Dr. Rashini Yankhom Deputy Secretary Home lupa listing tara Luang Samum Awang Lekai Lesabi lupa lising kun Pitambara English School lupa lak ama Lions Club of Manipur lupa lak ama lising yankhai Lions Club of Manipur lupa lak ama lising yankhai Bhagwati Prasad Telpati lupa lising kun National Sports Academy Guardian Association lupa lising tara Pradhan Yangthang City Block lupa lising yankhai Maibam Joy Kishore lupa lak ama All Manipur Forest Rangers Association lupa lak ama Y Nilasandra Secretary Thauna Manipur lupa lising kuntra Govindadas Konsojam MLA Bisnupur AC lupa lising marphu Nungay Kapam Rabbit Singh lupa lising tara President AMJOA lupa lak ama lising yankhai nithoi saniga kunganipan ICAR lupa lising yankhai Director RN Culture lupa lak aniga lising yankhai manga Advanced Hospital lupa lak ama Director Social Welfare lupa lak manga KSS Premjit Tera Rock Lokrakpam Laikai lupa lising tara Kalingpak Students Association lupa lising yankhai mathoiga Samag yankhai More College lupa lak ahunga lising satet ka humura taret IRB 1994 base lupa lising kun Dr. C. Chandramani amasung Dr. Bilasini City Hospital lupa lak ani MD Sharma Dayanathal Kendra lupa lak ama Chairman Council of Higher Secondary Education lupa lak ani lising drama pansama humra humdoi Moirang Them Gulamzat Singh lupa lising tara Mini Elangbam
Nangampan Lamabam Lekai Lupa Lak Ama Directorate of Heirloom and Textile Lupa Lak Aniga Listing Mapan Sanipanga Nifu Tarukni Donation Trokan Simbu Semester N Billion Maki the Git Tagat Pongdorki Manipur All Age Pension MOAP Indira Gandhi National All Age Pension Amadi Go to Village Mission da Nauna Kankraba MOAP ki beneficiary singi pension sing PFMS ki khutang da yenthorgani haina Social Welfare Minister Namcha Kipgen nga sei hai kre Minister na makha ta duna government of paikhat liba department singi scheme singi sentham sing beneficiary masa masa ge account ta yohonna ba direct benefit transfer ki khutang da transfer torgani karibu kanda pension ki sentham sing bank account number lanba natraga Aadhaar ga bank account ga sana dabdagi pending da leibasu yaudama natte haiduna COVID-19 pandemic thenglana basathariba lockdown manungda pension ki sentham sing lobagi bank sing da amadi ATM sing da miyamna lepa natraga satpa matamda social distancing ngakna chatpinabasu minister na appeal tarukli ngasi ayuk kaksing bazar da pot yon bising thona tuna pot yona ke grocery dukan kharsu ham ke Miam na pot say lain na police ki makai dagi yum dagi miyo amam tam thopi raklaga laibi na ba amade social distancing ngak na pot say lain na basu miam da nixing ke amrom da COVID-19 lebak sin thung na sandrok na maram oiraga miam na pot say lain na ba matam da health department pi diba guidelines in na miam na social distancing ngak na sat na ba kaksing runners na sinduna Superintendent of Police Kaksing Victoria Yankhom Yauna Kaksing Bazar ki dukan singi mamangda marking tawgi thabak ngasi pangthokre ngasi chathaki ba marking tawga mari leinana Kaksing Runners ki secretary na asumna phongdorokni pot leibe tholokpada marks guptana pot amata pibidana ba khoina dukan da so haijaragani the police khoi personnel sing da so khoi ki SP na chingbiri ba khoi madam Victoria Yankhom na khoi chingbiri ba sida so khoi administration sida khoi mateng panghin jage dana mangon de ya ba lojaraga sidike hongnai khoi pot leibe yon ba sida khoi awareness pi boina thoksarak Irengwan Gram Panchayat ki ward number 2/9 ki member Laitonjam Ibemsa Devina ward number 2/9 koliba maphamda khwaidagi hena sotraba yumthong kunthama thoi khangatlaga seng kg manga thum kg amamam amasung alu kg amamam imung amam de yantokre Polam sing ngasi member Ibemsa Devina Maranai Pesa Puthoksaga yanthokibani ngasi potsi yanthokpa duda Irengwan Gram Panchayat ki member singsu saruk yaki hairi Manipur Food Industries Corporation Limited Government of Manipur ki Vice Chairman K. Sarat Kumar gi miyeng makhada Jirbam District asigi miyamna wanraba matamasida thaknaba ising sing yenbagi thabak chathari ngasi goina Jirbam gi kadam tala dibong amade baupara da ising peki ngarangna Chandrapur Petrol Pump Lakhipur Singdong Mamang Laikai Maning Laikai amadi dibong sanakhongda peki thaknaba ising Pirak pada kadam talada leiba o Rajena K. Sarat Kumar bu thagat pa amasung harauba phongdor ke Amromda ngasi Jirbam ki Barak Circle da yunak listing amaromda yanthokna ba sapon amadi bleaching powder amasung physically yanthokpa sigi manungda Barak Circle da leiba phundari ba Hindu Muslim Christian amasung Isai loinana Barak Circle da leiba medical staff amasung police personnel singdasu pochai sing ase yanthokki Polam Singasi Manipur Food Industries Corporation Limited Government of Manipur ki Vice Chairman K. Sarat Kumar Singh nasu mateng chauna pangki haina Nikhil Vishnupriya Manipur Mahasabha State Committee Manipur ki Working President P. Jitena phongdoroklei Makhata na mang haikibda ngasi gi hoina punna yumnak sangma ge yankhairom da yanthokki aduga heyeng na awat ba yum sing da yanthokani yanthokpasik da praja mayamna harau rugal loinana yumthong khuding dagi angamba sel gi mateng su pirakhi madu Nikhil Vishnupriya Manipur Mahasabha State Committee Manipur na Chief Minister gi relief fund da donate tawgani haiki Thawal Municipal Council Ward number 1 na konba mafam Thawal Okram amadi Wangmataba Sorok Makha gi imung yumthong sanipan romda ward asigi councillor o Inau Tobi Devina nomada sang ba sana thakna ba polam sing thau thum alu amadi hawai Lanai Senpam Putoktuna Yanthokre YDO
SARU SSAWA amadi OYC club mari gi volunteers single loina duna polum sing asi yenthokhiba dura counselor inau tombina hai COVID-19 ga mari leinana sathariba lockdown asina maram oiduna wanaraba ward asigi miyam gi awabda mateng kharda oirbasu pangba oina polum sing asi yenthokpani lengakna miyam gi damak paikhatliba niyam sing aikhoi insi yumdagi mapal thokpiganu haina mahana phongdokki 19 กับมารีเลยนะไอ้ยิงวัดตะเลยจะบ้าไอ้ยิงประชาชนจะลูกดอลเลยมันน้ำมันมวยแล้วก็ไอ้ไก่ตะวันมันห่างจะบ้าห่างไปยาแต่วันน้ำมันมวยแล้วก็ได้เรียนน้ำจะบ้าครั้งตั้งประชาชนไม่เป็นสิ่งใดไอ้ฟุตบอลตั้งจะ Impal East District ki manung san na leiba Andro Kendra gi Yaripok Top Singtha da leiba Nongpok Ningtho Youth Association NNYA na konba area da hanagi ex minister T Sam Kumar na Laisabi singi yausang thabal gi mateng piramba senpham aduna ngasi malem sinma thungna sandrok liba COVID-19 coronavirus ki saitheng na awana tarba laikai miam da laikai gi Laisabi sing amadi NNYA club ka khusam naduna miam da san thaknaba alu hawai thum singba yanthokre thoram aduda Tulihar Jila Parishad member OIB Kongbam Ongbi Inausa Devi nasu Laisabi sing amadi club ki members singda marks yanthokki Manipur lenga ki PhD minister Losi Dikhogi mateng lauduna Social Backward People Development Organization SBPDO sanga yumphamna COVID-19 dagi section thorang oina ngasi fire service thawal ga khusam naduna sanga yumpham part 1 amadi 2 gi miam tinba mapham sing sin thungna bleaching powder sing kathokre SBPDO gi secretary Aslam Rajna tamthiraba layong asidagi ngakthoknaba sanga yufam praja miyamna lengakna paikhatliba thabak thoram sing da sawatsi lockdown gi kuthang khongthang asi mai pahanabig dama miyam yumdagi mapal thokpigano haina mahangna phongdokki malem gi sandrok leba laichat corona virus COVID-19 na maram oiduna damdam asidasu lockdown laibana nomagi tangai fadaba yum amada sangba sana thaknaba phangdaba gi khudong chadaba asiga mari leinana Creative Youth Organization CYO Club sapam na konwa mafam singda ngasi club asina ngamjaba sana thaknaba polam sing imung sahum mukta yanthokre haiba yanthokbagi thoram asi CYO gi members sing amadi club asigi ningol loop yauna punna saruk yaminakhi CYO COVID-19 Relief Fund mateng pangbilaki ba mioi singbusu club asina thagatba phongdokki loinana club asina COVID-19 ga mari leinana lengakna laurakpa section thorang khudingmakta saruk yagani hainasu CYO club ki president L Devan secretary sing S Dancy amadi S Daljitna phongdokki malem gi leba kyada paksana sandroktuna Manipur da mioi ani nahan khraba coronavirus COVID-19 dagi khard oibasu ngakthong nabagi pandamda Kaksing Impal Welfare Association kiwana Kaksing amasung Palel area da marksing yanthokre Kaksing Impal Welfare Association kiwana Kaksing gi oina United Organization Kaksing gi kuthang da marks listing ani kusinaki marks kusinabagi thoram aduda kiwagi president Naurem Nabachandra na hai Kaksing dagi horpham oiba Kaksing amasung Impal animakta leiba mioi singna Kaksing gi miyamna awana amasung matam gi khudong sadaba kaya lakpada tengmang namagi dama kiwa likhatuna miyam da matam gi mateng pangdron lakli housing mak malem gi leiba kaya da sadroktuna Manipur su yopsilakniba coronavirus COVID-19 asidagi ngakthok naba Manipur lengak ki CM N Biren su thabak kaya lokhat peri COVID-19 thengnabada Kaksing amasung khulona riba miyamda mateng khajitang orbasu pangnabagi pandamda Manipur semjaba marks asi yanthokpani haina phongdokki iramdam akhoi Kakchingbu akhoi sidasu aikhoina tawba yaba akhoi kai hona batai haibadu hona gadabani haibadu support tawba khanjaduna ngachim phomchida akhoi Kakchinggi United Organization Association ga khusamnaraga amde club singa khusamnaraga haiba aikhoina marks ki akhoi club kuthang sinajamani COVID-19 sandrokpa tingnaba sathariba lockdown amaram oiduna Manipur amadi Manipur gi mapanda sathok sasin yadaduna mafam
चादब जगह पंद्रुन लेबा मियोय सिंबु मतेंग पांगनबगिदमक सेमलिबा बीजेपी कॉम्बेट कोविड-19 कंट्रोल रूम मणिपुर कैंप ब्लूमिंग स्कूल अमदी MMRC यूनिटी पार्क खांबोक की चेयरमैन सु ओइरिबा सोशल वर्कर केएस मेजर मंगांगना लुपा लिसिंग कुन कंट्रोल रूम की टीम इंचार्ज सु ओइरिबा बीजेपी मणिपुर प्रदेश की ऑर्गेनाइजेशन सेक्रेटरी मितई प्रेमानंद की खुटांगदा टेंगबांखरै ngasi humni sanba numita Jennings Hospital ki blood bank and transfusion unit Jennings ka mairoi lup ahum ANSAM ansam amadi desham na punna sem kiba grievances sel ga khusam narga EP bagi thorum pangthokre ngasi blood donor mangana EP ki hayeng mai ni sanba numita su Jennings ta adumak makhata na EP jagani थाम सुमना सथगदबा ब्लड डोनेशन कैम्प असिदा मियामना EP बिदुना स्टेट असिदा लैबा ई गी अवार्ड पसी लेहन बिदनबा पुन होनमिनसी हाइना फोंदोखि मालेमदा कोरोना वायरस कोविड-19 संद्रोपा मदी मसिदगी गाक्थोकनबा लॉकडाउन चथ्रिबा असिदगी अवाब तारबा मियोसिंगना mateंग पांगनबा स्टूडेंट्स यूनियन ऑफ कंगलैपाक सुकी स्पेशल टास्क फोर्स फॉर स्ट्रगल कोविड-19 कौबा अम सेमले हाइना सुकी सेरोलमना फोंदोखलि हाइरिबा टास्क फोर्स असिना अवाब तारबा मियोसिंगना mateंग पांगबा होरगनी मसिदा नतना मियामना खम थेंगना वानरबा मतमसिदा पोटचैगी ममल का हेना योनबा अमदे खुदोंग चाबा लौबा मियोसिंग थिदोक्तुना मियामदा खंगनदुना मियामगी येंगनबनी हाइना लाउथोकलगनी लॉकडाउन असिना मरम ओइरगा युमदा हनबा खुदोंग चाहौद्रबा भारादा लैबा हॉस्टल सिंगदा लैदुना लाइक तमलिबा माइरो सिंगदा यूनियन असिना अंगम mateंग पांगली मखा तानासु पांखिगनी कना लैजद्रबा होम सिंगदसु मखा ताना mateंग पांखिगनी कोविड-19 लैना नादुना लायंगलिबा तंगलिसा सिंगदा ई दरकार ओइरक्लबदि सुकी थंगमिसिंगना मसादा सेनबा ई mateंग पांगनबा सेम सादुना लैरे दरकार लेकबा मतमदा सुकी हेड ऑफिस की कांटेक्ट नंबर 8837457630 amadi 8787485622 da paw pibuk nabasu suki makai dagi khangalakli MPP gi Central Committee na interim president oina khankraba L Apabi Singabu connect sinaduna party office ta changlaklavadi chaibi chaitheng pigani haina media ki kuthangda phongdokpaga loinana hakthengna kihan khanganba chathakhiba myoi adu party manungdagi oramle haina Manipur People's Party ki general secretary administration na thadrokpa cherloban hairi cherlosina makha tarduna Orjugendrona L Apabi amadi senior leader singbu MPP office complex manungda sangbada thingnaba civil judge senior division Imphal West ta suite ama thagalamba dusu ayaba pirakpa leitrei maraksida L Apabi bu MPP ki president oina record tawinaba election commission of India da haijakipsu leire haiduna MPP na Manipur government na ki paikhatliba total lockdown asida miyam gi nomada sangba polam sing barang kaina phanganbinaba appeal tawjari haina su serol sina makha tana hairi Prime Minister Narendra Modi na haikre April manga gi numidang pung 8 da minute 8 yunggi mai muthatuna switch off tawduna candle thau gi mai torch light amadi mobile phone gi light thanbiduna apun bai shakti utuna coronavirus covid-19 thengnarasi April manga gi numidang pung 8 dagi minute 8 subna yunggi mai switch off tawbiraga yunggi thongjinda natraga balcony da leptuna candle mobile light amadi torch light thanbiduna lebak asigi miyoi crore chama kontra gi pangal gi apun bagi shakti adu utuna coronavirus thengnarasi loinana thongjinamadi balcony da leptuna candle mobile light amri torch light ki mangaladuna lebak asigi miyoi crore chamaga kontra amatoina leptuna amatogi shakti adu utasi wafam asi ngasi ayuk pung 13 da mahakna prime minister na AIR amadi durashan da lebak asigi miyam da pikibam maki bawjel da phongdokhibani haukiba numit ini da lakhiba coronavirus case satruk ka yankhai gi manungda satruk ka nipuga taret khakti Delhi gi tablighi jamata saruk yarukhibani yarikhiba miyosing hairi Senior Health Ministry official Lav Agrawal haikibada India da oiriba case listing aniga chamagi zada kungani pandi hairiba Islamic congregation da saruk yarubusing ni Markaz Nazimuddin da leiba tablighi jamaat ki Delhi headquarters da punkiba mifam aduda Mirei Bagta ki mute yauna miyoi lising 8 rom saruk yaki haina thajinari
मखोई अदगी मेंबर कयादी लेबाक असगी मफम कयादा कोइखी इस्लामिक सेक्ट ताबलीगी जमात हारिबसी देवबंदी इस्लामिक स्कॉलर मोहम्मद इलियास अल कंडलावी ना लिसिंग समापन कुंतरुक्ता इंडिया लिंखटखिबनी स्टेट सिंगदा कोविड-19 की केस खंगेन हेंगलखिबसी ताबलीगी जमात मिफमदा सरुक यारुबसिंगा मरी लेने हाइरी दिल्ली दा लेरिबा हेडक्वार्टर्स असे मथोन तरुक वांगी अमदी मालेम पुंबगी दगी लाकपा इस्लामिक मिशनरी वर्कर्स सिंगी हॉस्टल अमसुंग सेंटर नि मिफम अदुदा यावखिबसिंगी मचा ताबा ममिंग मथान सिंगबा स्टेट पुनमक्ता होम मिनिस्टर थाखरे मखोइदु थिगलगा टेस्ट तौनबसु खंगनख्रे हाइरी लॉकडाउन की चंगना कानून थुगाई हाइबगी नमक मपागी मथक्ता मसाना केस फाइल तौख्रे साउथ वेस्ट दिल्ली की बसंत कुंजदा लैबा सही कुंथ्रा सुरबा अभिषेक कौबा मियोई अमना सही यांखै मापन सुरबा अपोकपा बीरेंद्र सिंहना लॉकडाउन की चंगना कानून थुगाइदुना एरिया दुना कोइस चतुन लैरे हाइदुना वसंत कुंज साउथ पुलिस स्टेशन दा फाइल तौखिबनी अभिषेक राजकारी एरिया दा लैबा अमदे ऑटोमोबाइल कंपनी अमदा महाक थबक तौबनी हाइरी हौजिक इंडिया दा कोविड-19 की पॉजिटिव केस लिस्टिंग अनिगा सुबना निफुगा मरी हेनख्रे सिखिबसु याखै तरुक हेनख्रबनी स्पेन की कैपिटल मैड्रिड दा पॉजिटिव ओइरबी मामा अमबु मांगना पोक्सबा नुमित 30 दा ngairiba मचागी मनाक संगनखिद्रे क्वारंटाइन की मतम सांगदोखिबना मरम ओरदुना वनेसा म्यूरो कौबी सही कुंठा मरी सुरबी नुपी अदुगा माकी मपुरोइबा मखोय अनिमक कोविड-19 पॉजिटिव ओइबदगी नुमित 30 दा सुरिबा मचा अदुगी अदुदा इन्फेक्ट तौखिगनी हाइदुना सोन दबनी हाइरी स्पेन दा कोविड-19 ना मियोई लिसिंग 10 हेनबगी पुंसी लोहनख्रबनी हौजिक अरोइबदा मरोइ पाव अमन पिजरी इंडिया मदी म्यांमार अनिगी ngam परिंगदा सतोक ससिन तौबा अहोब मफमसिंग हेसिनबगी थबक लेप्तना मसी चथरी चाना थंगनबगी पोलमसिंग लेप्तना यंथोकनरी लोइनना एप्रिल 5 की नुमिदांगदा कैंडल अमदी थाउमै थांदिनबा प्राइम मिनिस्टर नरेंद्र मोदीना मियामदा अपील तौखरे नसिगिदी पोलम संदोकसबा मतांग सु लोइजरे मियामबु अमुकना खुरुमजरी